Ahanbada Marupao. Big State Bharat Guarantee for Rozgar and Ajivika Mission Gramin VVG Ramji Scheme Manipur da Sungasi Hogdokre. Manipur University of Culture ki Anoba campus chahi asigi September da sanganaba thaurang leire haina Art and Culture ki Minister Khuraisam Loken na phongdokre. Amade England, Belgium amadi USA FIFA World Cup ki round of 16 pre-quarter final changkre. Kurum Jare, ISTB Pau meeting Tabiri Upum Namapu Taram Nok Jare, Pau Santhok Napizare. India Pumbada Hogdokliba Big State Bharat Guarantee for Rozgar and Ajivika Mission Gramin VVG Ramji Scheme Manipur da Sungasi launched Tokre. Manipur Lengaki Department of Rural Development and Panchayati Rasna Sindhuna Imphal West ki Salam Tharoism da Pangthokiba Thoram Aduda CM Y Khemchan Art and Culture Minister KH Loken MLA Singh Official Singh Su Serukya ki Deputy CM Nemcha Kipkensu Virtual ki Kuthangda Serukya ki VVG Ramji Scheme Hogdokpagi Thoramase Andhra Pradesh ki Tirupati degi Union Minister for Rural Development and Agriculture and Farmers Welfare Sivaraj Singh Chauhana India Pumbagi oinangasi launch tokibani. Scheme asi mamangda MG Narega haina khangnarambadagi English ni kunmanga gi December 15 da 18 da VVG Ramji Ek Oina Parliamenta pass tokibani. Scheme asigi makhada khungangi lamda imung amagi unskilled thabak suba yaraba miyoi singda chahi amada numit chamani thabak piramba ado numit chamaga kun mangani thabak sunabagi khudong chaba pibaga loinana nongmada lupa Chaniga Marfu Mari Sarambadu Lupa Chahumda Hingatkre. Tauram Aduda Wangang with the Chief Minister Khemchana Anoba Hogdokliba VVG Ramji Scheme na English Singani Nifu Taret Faubada Viksit Bharat Oinaba Thamliba Pandam Yohan Bada Mateng Panglagani Haike. Marinda Isimida Bharati Faidiki Mabangan Leva the Soccer Leva Kama Oinaba Pananda Doan Hilda Bharati Pradhan Mantrina Simiba, Mayam Simanunda, Nasi, VVG Ramji, Hanaki, MG Narega, and Lerendagi, Basi, Motor Pasanamara, Warakanda, Manipura, Tukam Nomum Kandaba, Singi, Hana, MG Narega, Kat, Paisan Singhu, Kat, Anupa, Skipsida, Hana Lupa, Saniga, Marpum, Pamado, Ujik Lupa, Jom Pangani. Aduga, Numit, Chamaka, Oinambadu, Numit Samaga, Kundapanga, Oinani, Sigisu. भारत के प्रधानमंत्री ने चामगा कुलमगानी और भी लगभगे आओ वो हम तो कुबीरो Imphal East District ki Manung Chena Wakhada Sariba Manipur University of Culture ki Anoba campus chahi asigi September da sangana pathaurang leire. University asigi Approach Road NEC ki funding makada PWD sem naba tender process ta leire haina Art and Culture ki Minister Khuraisam Loken na phongdokre. Mantri Pukri da leiba Minister ki Civil Secretary ta Paumi Singh unaba amada Art and Culture Minister Khuraisam Loken na hai. State asigi tongan ba issue sing na maram oiraga Wakhada Sariba Manipur University of Culture ki Anoba campus ase same sabagi thabak khara pantharamba ado Anoba lenga kasi lakpatigi same sabagi thabak khumang choksen bangamle. Anoba campus ase same sabagi thabak paikhaliba agency MOBEDS ki maikadigi University ki Anoba campus ase chahi asigi September da sangaduna hongjinba yaragani haina khanghalakle. Ngasi su Cultural University asigi same sabagi thabak kamari lenana Manipur ki Governor Ajay Kumar Bhalaga unaduna University asigi same sabagi thabak ki matangda update pibaga loinana tongan ba issue singi matangda khananai ba mifam ama mahak masa yauna pangthokre. Manipur ki Governor nasu University asigi Anoba campus ase athubada loishinduna hongjinabagi apamba thambirei. Wakhada leiriba University asigi Approach Road ki phibam yamna hena phatana leiriba ase NEC ki funding makhada PWD na same sanaba tender process ta leire. Lambi asisu athubada semba loishilagani. Hayeng University asigi VC amadi Registrar amadi Oja Singh yauna mifam ama pangthoktuna University asigi Oja amadi staff yauna tongan ba awat pasing matangda khanaragani. Leibag asigi oina ani suba Cultural University asida hauzik mahairoi lising amaga chahum leiri. Anoba University asigi campus asi loishinba matamda atopa state singi mahairoi sing yauna apunma mahairoi ki masing hengalaklakani haibagi chauna thazabalai haike. Ko lemjaninga culture university state sigi wariba wakhada leibse
ꯃꯁꯤ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯍꯦꯟꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯂꯩꯕ ꯑꯋꯥꯠ ꯑꯄꯥ ꯑꯣꯖꯥꯁꯤꯡ everything ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯦꯟꯁꯟꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯔꯦꯁꯇ꯭ꯔꯥꯔ ꯍꯣꯏ BCO ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯇꯥꯟꯅꯔꯒ ꯑꯋꯥꯠꯄꯁꯤꯡꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯑꯁꯤꯗ ꯍꯣꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯂꯩꯔꯤꯕ ꯀꯣꯂꯦꯖꯁꯤꯒꯤ ꯁꯥꯇ꯭ꯔꯁꯤ 1300ꯅꯤ ꯂꯩꯔꯤꯁꯦ ꯁ꯭ꯇꯦꯠꯁꯤ ꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤ ꯐꯒꯠꯂꯗꯤ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯋꯥꯏꯕꯗ ꯃꯤ ꯀꯅꯥꯒꯨꯝꯕ ꯄ꯭ꯔꯥꯏꯚꯦꯠꯇꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯗꯤꯕꯦꯂꯞ ꯇꯧꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯒꯤꯗꯤ ꯍꯦꯟꯅ ꯑꯐꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤꯅ ꯑꯩꯒꯤ ꯑꯁꯥꯗ ꯂꯩ Manipur Youth League Mayolna Tarahumdoi Suba Manipur Legislative Assembly election asiga mari lenana haukiba January 13 Manipur University gi auditorium da Politics Anoba Langon ki vote Politics Board for National Regeneration haina mingthonjaba mass awareness campaign hogdokhraba gi matong miyam gi oiba mifam ama Nepra company mayalekai gi arong ningthau sanare Jamning Khombi Laimarel Khangpoki Laibungda Pangthoki Mifam Asida Wangangloi Oina Dr. Dhanabir Laishram Social Scientist Maibam Shyam Kishore Retired DCO District Cooperative Officer Thinguzam Lairenjau Senior Citizen Nepra Company Mayalekai Amasong Koijam Suresh President Mayolna Dice Member Oiduna Lamdam Adugi Nepra Company Apunba Maira Paibi NCYDC Amasong NEDRO ga Kutsam Naduna Pangthoki Mifam Asida Wangangloi Oina Dr. Dhanabir Laishram Social Scientist na Miyam Bulenga Kadaba Afaba Mihut Khange Hairabadi Bota Sel Loridaba Chakcha Haizanaba Tawdaba Bot ki Namada Nisa Chadana Afaba Mihutuda Bot Hadabatai Afaba Mireb Amakka Maina Khange Hairabadi Buari Khangba Mathautai Lengaglon Khangba Mathautai Haike Mifamasida Anisuba Wangangloi Oina Koijam Suresh President Mayolna Ngasi Aikoina Hingliba Punsi Mahing Asi Haukraba Punsirol Aduga Hauzika Iman Manai Ahong Palaite Kunayasta Ladiba Core Issue Kayasi Mamutana Khaminarabadi Aikoina Politics da Pukning Changbagi Wakalon Yam Hingalakani Democracy Chatpa Laibakti Election Tauraka Government Semi Maramasina Aikoina Mikhalgi Matamda Aikoi Wakal Tarasi Anoba Kunai Ama Purak Napakidamal Kwaidigi Maru Iba Mikhal Kanglun Asi Chumthoknaba Bhota Tauroidaba Amasung Taugadaba Singh Thamki Manipur gi longmi sing na hokiba chahi ahum mari asida thengnari ba awaba amade manama sing mahai marong yauna chahi ama chana ba puthokadori ba lofam singda matam chana low lingba amade hunba yadana leiri ba sigi matangda mifam pangthokna khana neina baga loinana lagli ba July 15 da achoba mifam ma pangthokna na ba warep na krai Konthauzam Block Congress Committee Imphal West 1 sinduna awang juri da leiba block ki office ta kendra adugi polling booth nifu mathoi dagi lagpa miyam seruk yadana ngarang numidang pangthok Mifam Atuda, Konthauzam Block Congress Committee ki President G. Kalenjau Kaboi, Imphal West 1 Congress ki President H. Ibotombi Amade, Manipur Kisan Congress ki Chairman Laishram Nando Yauna, Congress ki Thomi Kayasu Serukya Ke, Thauram Aduga Mari Lenana, Laishram Nandona, Manipur ki Mafam Sin Bathungna Lomi Singna Thengnari Awaba Kaya Sida Kharada Oirabasu Kok Pangamnaba Maruoina, Konthauzam Kendra ki Manung da Leiriba Lomi Sing Oiba Achoba Mifam Ama, Lagliba July 15 da Awang Jiri da Pangthokani, Haukiba chahi ahum mari asida thengnari balomi singi awaba maruoina ising fangdabagi ithai laukhongi lo uba yadabagi leiriba hiram sing asida mari leinaba Manipur lengakta khanganduna thengnari ba amadi awada pa leiriba sing khudimak koknaba loinana matam chana lomi sing apamba fangnaba honaminase thauram asida Konthauzam kendragi manungda leiriba lomi singna matam chana lakpiduna punna sarug yaminaduna isa isa gi awara pa sing fangnaba honaminase haina makhata ke thauram aduda handakta nongna atopa party tegi Congress ta Changlagba Miyoi Kharasu Taramna Oke July Tang Taramanga Injagation Numit Asida Manipur Pradesh Kisan Congress Amadi Konthauzam Block Congress Committee Anina Punna Sinduna Awangi Mayalekai Committee Honda Konthauzam Kendra Asida Lairiba Lomi Singi Khananabagi Thoram Asida Konthauzam Kendra Lairiba Lomi Singna Lakiduna Thoram Asida Saruk Yabiu Haiba Thoramasi Konthauzam Kendra Asigi Ithai Lokhong Fertilizer Matam Chana Phangnaba Punamak Khana Nainabasida Aikoina Manipur ki government da Lomi Singi waliba demand sing asi Ishanabagi Damukta Aikoi Khana Basida Saruk Yabiu Haina I media ki thongda Manipur Pradesh
कांग्रेस किसान चामेन अयांगना पाउगेंजरी जल जीवन मिशन की मखादा युमथोंग खुदिंगदा अफब थकनबा इसिंग पीनबा कुंबी एससी की मनुंगदा पाइखलिबा वाटर सप्लाई स्कीम सिंग असे इंग्लिश सिंगने कुंतरु के मार्च फावबदा मियाम इसिंग पीनबा मरि लेनबा डिपार्टमेंट सिंगना थाजब पीरबसु ngasi फावबा इसिंग पीबा ngamdana leiba se yamna ikai ningai nei मियाम दा थमखिबा थाजबा मांगहनबा से यामना लाइबक थीबनी हाइना डिस्ट्रिक्ट डेवलपमेंट कोऑर्डिनेशन एंड मॉनिटरिंग कमिटी दिशा बिष्णुपुर डिस्ट्रिक्ट के मेंबर्स ओइरिबा 32 सुबा मणिपुर लेजिस्लेटिव असेंबली इलेक्शन दा कुंबी एसिदा INC गे मिरेब ओइकिबा प्रोफेसर डॉक्टर खांगेबम रमेशना फोंगदोखरे वाफम असी ngasi कुंबी केंद्र की मनुंग चनबा बोरायांबी ग्राम पंचायत की मफम खरदा पाइखलिबा वाटर सप्लाई सिंग मरुओइना लाइंगौबी वाटर सप्लाई स्कीम अमदे संदंगखोंगदा पाइखलिबा खुलाकपाट वाटर सप्लाई स्कीम सिंगी फिवम यंगसिलबा चटपदा फोंगदोखिबने प्रोफेसर डॉक्टर खांगेबम रमेशना मखाताना हौगिबा चही इंग्लिशनि कुन मंगागे मार्च की तांग कुन माथोइदा डीसी बिष्णुपुर मिनी सेक्रेटरीट कॉन्फ्रेंस हॉल दा पांगथोकिबा दिशा कमिटी की मिफमदा कुंबी एससी की पाइखलिबा वाटर सप्लाई स्कीम सिंग असिगी मतांगदा पुथोक्तुना खनाबदा थेंगलबसु थेंगना इंग्लिशनि कुन तरुकी मार्च था फावबगी मनुंगदा मियाम इसिंग पीगनि हाइना मरी लेनबा डिपार्टमेंट थाजबा पीखिबा दो ngasi field chatuna yengsinbadade leiramliba water supply gi phibam asidi ising pithakba yabagi oithokpa phibam leiramdre lamdam asigi miyamnadi water supply asidagi afaba ising kari numita pithakba fangani amade yumthong khudingda yauhanna bahonabada chahi kaya changki gadori haiba wahang kaya tatana hanghauri hairaduna mari leinaba department asu haidoki ba wafam singak na chatpiduna miyamda afaba ising pina bahonabiu haike aina mointu tawul aksaba matamda leirama fium ji ising bithu yabi othokpa leitre adna mai lenaba authority na mai lenaba department na concern department na yargadi haribi scheme chingna chi bapung phana mai pakna pang thoktuna thaknaba afaba thaknaba safe drinking water ji pinaba mai lenaba na tohum thokpa packet pum thokpa thabok du packet piu haiduna aina lamdam chi gi praja singi mot chinjaraga aina level lenaba department da appeal tawjari लेप्रोसिना मरम ओइदुना मिट अनिमक उखिदबदा नतना मसागी युम इंखोल इमुंग मनुंग कनासु लेजत्रबा इरोम तोंबदा हाना डिस्ट्रिक्ट लेप्रोसी ऑफिसर थौबाल ओइरंबा लायंस क्लब ऑफ थौबाल की मेंबर ओइरिबे थौबाल अचौबदगे डॉक्टर चोंगथाम रेनुबलाना लायंस क्लब ऑफ थौबाल की खुथांगदा चही खुदिंग अंगम मतेंग खरा खरा पांगदुना लाकबगी सेरुकमा ओइना ngasisu अंगम बसेल की मतेंग पांगरे चही असिगी ओइना डॉक्टर चोंगथाम रेनुबलाना इरोम तोंबदा सेल की मतेंग खुदसिनबगी थौरम अमा लायंस क्लब ऑफ थौबाल ने सिंदुना ngasi केटरी संगलेन थौबालदा पांगथोखरे थौरम अदुदा लायंस क्लब ऑफ थौबाल की प्रेसिडेंट थोंगाम कोमोल माइतै क्लब की मरुइबा थौपुबसिंगसु सेरुग्याखि इरोम तोंबा सि लेप्रोसिना मरम ओइदुना मिट अनिमा उखिदबदा नतना मसागी युम इंखोल इमुंग मनुंग कनासु लेजद्रबदगी मतम कुइना कक्चिंग खुनौ मोंदुम चिंग मनिंगदा लेबे पुयाम पूर्णिमा गी युमदा चंगजफम लौदुना लेरकपने महाग मिट अनिमक उदबगी मथक्ता हौजिते मसागी सरुक खरा सिथबसु यावरगले हाइरे डॉक्टर चोंगथाम रेनुबलाना इरोम तोंबदा लायंस क्लब ऑफ थौबाल की खुथांगदा इंग्लिसिंगनी अनिदगी जय खुदिंगी अंगंबा खरा खरा पांगदुना लाकपना ngasi फावबदा पुना लुपा लाख अमगा लिसिंग निफु मंगा सूरे हाइरे मालेम की लेबाक अहुम USA मेक्सिको अमदी कैनाडा ना युम्बु ओइदुना ममांग थागी तांग 13 दगी लेबाक निफु निपान ग्रुप 12 थोकना खाइदोक्तुना स्टेडियम 13 चथरिबा फिफा वर्ल्ड कप की ngarang अथेंगबदा एटलांटा स्टेडियम द सानकिबा राउंड ऑफ 32 की मैच ता इंग्लैंड ना DR कोंगो बु गोल अनि अमदा माइथिबा पीदुना प्री क्वार्टर फाइनल चंखिबने इंग्लैंड की माइ पाकिबगी गोल अनि अदु हटुके ना मैच के हुमफुतरम मंगा सुबा अमदी मैच की मरफुतरुक सुबा मिनिट चनखे DR कोंगो की ममतंगाइरबा गोल अदुना B सिफेन गाना मैच की 3 मिनिट चनखिबने ngasi ayuk सेटल स्टेडियम द सानखिबा मैच दा बेल्जियम ना सेनेगल बु गोल अहुम अनिदा माइथिबा पीदुना प्री क्वार्टर फाइनल चंखरे बेल्जियम की माइ पाकिबगी गोल सिंग अदु यू टाइलेमंस ना मैच के मरफु मापन सुबा अमदी मैच की एक्स्ट्रा टाइम गी चामगा कुन सुबा मिनिटा गोल अनि चनखे अतोबा गोल अदुना आर लुकाकुना मैच की मरफु तरुक सुबा मिनिटा चनखे बने सैन फ्रांसिस्को वे एरिया स्टेडियम द सानखिबा तोपा मैच अमदा USA ना बोस्निया एंड हर्जगोविना बु गोल अनि सिनोदा माइथिबा पीदुना प्री क्वार्टर फाइनल चंखरे USA की माइ पाकिबगी गोल अदु F Balogun अमदे M Tillman गिना मैच की निफु मंगा सुबा अमदे मरफु नितोय सुबा मिनिटा चनखिबने पाउगे मरकथा नते ब्रेक अमता लौमिनसे होंगलकलिबा पुंसी की लंबी सिदा अरैबा चाबा याबा मखै सासिनदरी
aduna hidak langthak kayama sadaba yarakte sasil liba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Leiren Dwellers na puthokchari Mega Monsoon Sales adongi imung manungi ahongbo mamalda sana lepangamnaba machine saba sana khudimata supnatagi chada ama making charge khaktada lawiba yaragani maphamna Sega Road Thogdaba Boklaikai Imphal West Break matung taram nokchari pau makhatana pizare All Gas Manipur State ka MSRLM gi makhadaleba Maitai Leima BLF Sekbaisen Khunau ka khusamna duna gas season bagi matang da awareness program ama KYC Club Community Hall da pangthokre tawramasida All Gas Care AGC Manipur State ki manager SH Joy Prakash amati AGC Manipur State ki field assistant su oiriba Sumang Lila gi artist Happy Rajan amati AGC Manipur State ki caretaker Yunam Asini Susaro gyakhe Loshilakpada Mariba Pau Mukana Pizare Vikshit Bharat Guarantee for Rozgar and Ajivika Mission Gramin VVG Ramji Scheme Manipur Singasi Hongdokre Manipur University of Culture ki Anoba Campus Chahiasi ki September da Sanganaba Thaurang Laire Haina Art and Culture ki Minister Kurizam Loken Fongdokre Amade, England, Belgium, Amade, USA FIFA World Cup ki round of 16 pre-quarter final chankre. Hauzik Fawagan Asti bina Sandok Chaba Manipuri Pau Matang Seloizare, Dek Tabi Vapumako Amokana Kurum Jare.